ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯅꯤꯡꯊꯦꯡꯒꯤ ꯃꯆꯟꯅꯨꯄꯤ ꯅꯤꯍꯥꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯤꯍꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯦꯟꯊꯣꯏꯕꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯣꯜ ꯇꯧꯕ ꯂꯦꯞꯇꯨꯅ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯝꯅ ꯇꯤꯟꯅꯔꯝꯕꯗꯒꯤ ꯅꯣꯡꯃ ꯅꯤꯍꯥꯅ ꯍꯪꯂꯛꯏ, ꯗꯗꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗꯣ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯤꯒꯦ? ꯀꯗꯥꯏꯗꯅꯣꯗ ꯈꯪꯅꯕꯒ ꯂꯩꯖꯗꯦꯗ꯫ ꯑꯦ, ꯑꯁꯦꯡꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯒꯤ ꯂꯩꯇꯦꯗ꯫ ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯅꯁꯛ ꯍꯥꯏꯔꯦ ꯐꯖꯔꯤꯕ, ꯑꯗꯨꯒ ꯀꯃꯥꯏ ꯂꯩꯇ꯭ꯔꯤꯅꯣ? ꯍꯦꯟꯊꯣꯏꯕꯅ ꯈꯨꯝꯃꯤ, ꯑꯃꯕꯨꯗꯤ ꯂꯩꯖꯔꯝꯃꯤꯗ, ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗ ꯑꯩꯁꯦ ꯁꯤꯡꯒꯜ ꯑꯣꯏꯍꯧꯔꯕ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯅꯤꯍꯥ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅ ꯅꯤꯍꯥ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯃꯑꯣꯡꯗ ꯇꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯅꯤꯍꯥ ꯈꯪꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯍꯥꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯨꯗ ꯀꯜꯂꯛꯄ, ꯄꯥꯝꯖꯕ ꯀꯌꯥ ꯎꯠꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯍꯥꯒꯤ ꯃꯇꯧꯗꯣ ꯍꯦꯟꯊꯣꯏꯕꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯥꯎ ꯇꯣꯏꯅ ꯐꯥꯎꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕ ꯍꯦꯟꯊꯣꯏꯕꯗꯤ ꯅꯤꯍꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯎꯠꯊꯣꯛꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯍꯥ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯅꯨꯡꯁꯤꯅꯔꯛꯄꯅ ꯅꯤꯍꯥ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯄꯥꯝꯖꯕꯅ ꯍꯦꯟꯊꯣꯏꯕꯗ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯏ꯫ ꯅꯣꯡꯃ ꯍꯦꯟꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯕꯨ ꯂꯧꯔꯨꯔꯒ ꯅꯝꯕꯣꯜꯗ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 2 ꯑꯣꯏꯔꯝꯃꯤ꯫ ꯅꯝꯕꯣꯜ ꯕꯖꯥꯔ ꯌꯧꯔꯗꯨꯅ ꯍꯦꯟꯊꯣꯏꯕ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯅꯤꯍꯥꯒ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜꯗ ꯕꯣꯔꯥ ꯆꯥꯕ ꯆꯠꯃꯤꯟꯅꯔꯦ꯫ ꯍꯦꯟꯊꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯅꯨꯄꯤꯒ ꯗꯦꯠ ꯇꯧꯕ ꯅꯨꯃꯤꯠꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯍꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯥ ꯆꯥꯅ ꯆꯥꯅ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕ ꯑꯃꯨꯛꯁꯨ ꯏꯀꯥꯏꯔꯛꯏ꯫ ꯅꯤꯍꯥꯅ, ꯇꯥꯃꯣ ꯌꯥꯏ, ꯀꯩꯗꯧꯔꯒꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯥꯝ ꯅꯨꯡꯁꯤ ꯇꯧꯕꯅꯤ, ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯕ꯫ ꯏꯁ, ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯣ? ꯍꯦꯟꯊꯣꯏꯕꯅ ꯈꯨꯝꯃꯤ, ꯃꯤ ꯑꯇꯩ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯑꯁꯤꯗꯕꯨꯗꯤ ꯏꯀꯥꯏꯕꯤꯗꯦꯗ꯫ ꯑꯦ, ꯑꯗꯨꯒ ꯏꯀꯥꯏꯕꯒ ꯇꯧꯔꯤꯗꯨꯅ ꯀꯅꯥꯗ? ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯅꯪꯁꯨ꯫ ꯇꯁꯦꯡꯅ ꯍꯦꯟꯊꯣꯏꯕꯗꯤ ꯑꯁꯨꯝꯅ ꯅꯨꯄꯤꯒ ꯗꯦꯠ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯖꯔꯛꯇꯕꯅ ꯃꯤꯀꯨꯞꯁꯦ ꯍꯦꯟꯊꯣꯏꯕꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯕꯨ ꯅꯨꯡꯁꯤꯖꯕꯗꯤ ꯃꯄꯥꯡ ꯅꯥꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯤꯍꯥ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯕꯗꯨꯝꯗ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯟ ꯄꯤꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯃꯤꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯅꯤꯍꯥ꯫ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯍꯦꯟꯊꯣꯏꯕꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯅꯤꯍꯥꯕꯨ ꯃꯌꯨꯝ ꯇꯟꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯍꯥ ꯊꯟꯃꯟꯕꯒ ꯍꯦꯟꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯦꯟꯊꯣꯏꯕꯒ ꯅꯤꯍꯥꯒ꯫ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯗꯤ ꯃꯍꯧꯁꯥꯅ ꯐꯣꯟ ꯕꯦꯂꯦꯟꯁ ꯍꯥꯞꯄ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕꯅ ꯀꯣꯜ ꯇꯧꯔꯒꯁꯨ ꯅꯤꯍꯥꯅ ꯀꯣꯜꯗꯣ ꯔꯤꯖꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯦꯟꯊꯣꯏꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯈꯣꯏ ꯈꯔ ꯂꯝꯌꯥꯟꯕ ꯁꯪꯂꯦꯟꯗ ꯌꯨꯅꯤꯐꯣꯔꯝꯗ ꯐꯪꯁꯟ ꯑꯃ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯅꯤꯍꯥꯒꯤ ꯀꯣꯜ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯐꯣꯟ ꯑꯗꯣ ꯑꯣꯛꯈꯠꯂꯦ꯫ ꯍꯜꯂꯣ, ꯇꯥꯃꯣ ꯌꯥꯏ? ꯇꯥꯏꯌꯦ, ꯑꯩ ꯕꯖꯥꯔꯗ ꯂꯥꯛꯀꯦ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛ, ꯑꯗꯣ ꯊꯦꯡꯅꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ꯫ ꯑꯗꯣ ꯅꯪ ꯀꯩ ꯂꯩꯒꯦ, ꯕꯖꯥꯔꯗ ꯂꯥꯛꯇꯣꯏꯕꯣ? ꯗ꯭ꯔꯦꯁ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯕꯤꯇꯤ ꯄꯥꯔꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯣꯏꯅꯅ ꯕꯤꯇꯤ ꯄꯥꯔꯛ ꯇꯝꯅ ꯂꯥꯛꯑꯦ꯫
asumna lakpana viti paki mafam amada nihana hentoibabu ngaiduna leremki hentoibadi tumin lona changlaga nihagi tunglomdagi changaktuna nihagi tungda nihabu dap tawduna khangange tawje adubu nihana mai leiduna koying yeng thorakpada hentoiba nihagi tunglomda lakpado uthokre harahung nokpe tawje aduga kawre tamoya haw tamoya nang yaushile yarga phone paitri do kaigino aidi nangi tunglomdagi changaga nangonda khangange tawraga nangna onthorpana hal wase aiduna punna nongmine makoyni pak manungda changaktuna mafam amada famduna punna wari sane nihana ire tamoya asidagi namanaba singse lepaga lereshi nungarmo kawbiro hentoibna khumi aidi punna famse abane makoyni yadrini o asumna ngahak wari sanarbagi tungda niasu potleba changkhr hentoibasu mamanaba singamu function mafamda lakminar numitchigi numidangdani hentoibegi wakhalda khalle niha asuk nungsiba nangse aigini ko hentoiba asumna wakhal nungaiba kaya khale macha matanda nokpet su tawri matamgi khungsati kanasu thingba ngamde nongma hokibana ari anau langdaigi new year bye bye matamda yoksile ari ba chahina chatkiba aduga anau ba chahina taram noktuna harau nungaiba phongtokpa numini new year numini hentoiba mamana bukarga chak chana nabani hadina pirolo sinduna gari start tawraga mamana ba nawo khoigi mayumda lame nawba hauringida mamana ba te singju loina laknaduna sa ising thongmata changadaba pot makai awat apa yengduna makoi puna labuk tamna lai mafam saba ma yenglaga thongma thak pawre mayam puna thong thak pasu loislaglabada mamana ba kharna la hek ba hore manak nakpada horiba lapu bambi du de asumna lada mayam punduna phaminaraga chak to thiri aduga puna chak chamine chak toklaba matung mayam puna ngak phaminaraga nungsa yaiduna punna langminarmi isai hongna thabasu yaudaba nate adubu hentoibadi nihabu uningba faure hentoiba mamanaba nawba hawraga makhoi ani niha khoirum tamna gari to thore phone da paw haikre nihasu tholtuna ngaiduna lerami mafam amada makhoi ni punna lepminaduna ngayak wari sane ngayak leraga mamanaba nawbana hentoibada kawre itaw chalasiro itaw ngayak ta laikise hoi hoi hentoiba ngayak laikise haijarabasu hentoibadi yumda suaningdra nuksibagi matik magun kalli hainabaduni nuksijabi magi manaktabu lerabadi awaba amata leite manaktagi miku umatasu hendokningdaba haibaduni adubu ngayak leraga nihana tamoya chalo thengkidawre mathangda amuk fajana thengnarase hentoiba manaktagi chatningda hoi hoi hairaga gari do start tawraga mamanaba nawabu puduna lae aduga mayumda thinbiruri masu mayumda amu hale nungtigi lepa leitna niha amadi hentoiba wari sum sanarakba nungsinnarakmana nongma sum hokre nuksibagi magunchu tamna henkale haujikti hentoiba nuksibada ngawraba misak ama haibada oikre matam kawbi laimina leptaba khongchatta loinaiduna purakpa masing thingamdraba numit kyane numit singdugi marakta sabi sanau kyana khaurang na ngainarakpa numit 14 February Valentine Day numit haiba numit se lakpada niya amadi hentoibagi nuksibagi mamalsu henkattuna uningba phaunarame makoyani pau phaunaduna koiba satsi hainaraba tungda hentoiba dress loisinduna nihabu lawba lae ngayak ngairabagi tungda niha su thokle makoyni garden tamna koiba lakmine garden da changduna punna phaminare aduga makoyni nuksi wari kya sanarme achapot chana hentoiba naire niha nang aibu thamoiseng nusibra tamoyai
ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯕꯨꯁꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯈꯪꯅꯔꯛꯄꯅ ꯅꯤꯍꯥꯅ ꯍꯦꯟꯊꯣꯏꯕꯕꯨ ꯁꯦꯟꯅꯖꯕ ꯆꯦꯛꯁꯤꯟꯕ ꯄꯨꯝꯅꯃꯛꯁꯤꯅ ꯍꯦꯟꯊꯣꯏꯕꯅꯁꯨ ꯅꯤꯍꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯦꯟꯊꯣꯏꯕ ꯑꯍꯥꯡꯕ ꯃꯇꯝꯗ ꯋꯥꯀꯤꯡ ꯆꯠꯅꯕ ꯂꯥꯛꯏ ꯃꯃꯥꯟꯅꯕ ꯈꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯤꯍꯥꯅ ꯊꯣꯡꯒꯥꯜꯗ ꯍꯦꯟꯊꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯃꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯅꯤꯍꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯇꯥꯔꯤꯕ ꯇꯣꯇꯤꯗꯨꯗ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯞꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯍꯥꯒꯤ ꯐꯣꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯈꯪꯍꯧꯗꯦ ꯅꯤꯍꯥꯁꯨ ꯀꯣꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯅꯤꯍꯥꯅꯗꯤ ꯐꯣꯟ ꯑꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗ꯭ꯔꯦ ꯂꯦꯞꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯣꯏꯕꯅ ꯍꯦꯟꯊꯣꯏꯕꯁꯨ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯦꯟꯊꯣꯏꯕꯅ ꯍꯪꯂꯛꯏ ꯅꯤꯍꯥ ꯀꯅꯥꯒꯤ ꯐꯣꯟꯗꯣ ꯂꯥꯛꯏꯗꯣ ꯅꯤꯍꯥ ꯃꯔꯤ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯏꯃꯥꯟꯅꯕꯅꯦ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯄꯥꯏꯌꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯩꯒꯁꯨ ꯈꯪꯅꯒꯦ ꯋꯥꯁꯤ ꯍꯥꯏꯕꯗ ꯅꯤꯍꯥꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯦꯟꯊꯣꯏꯕꯁꯨ ꯊꯦꯝꯗꯨꯅ ꯅꯤꯍꯥꯗ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯤꯡꯅ ꯍꯪꯂꯕꯗ ꯅꯤꯍꯥꯅ ꯑꯦꯛꯁꯅꯦ ꯀꯥꯏꯅꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯑꯦ ꯑꯗꯨꯕꯨ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯗ ꯊꯦꯝꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔꯗꯨ ꯂꯧꯔꯦ ꯅꯨꯄꯥꯗꯣ ꯕꯤꯖꯦꯟ ꯀꯧꯔꯝꯃꯤ ꯂꯩꯐꯝꯅ ꯁꯒꯣꯜꯕꯜꯗꯒꯤ ꯑꯣꯏꯔꯝꯃꯤ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯤꯍꯥꯗꯒꯤ ꯂꯧꯔꯛꯄ ꯕꯤꯖꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯕꯤꯖꯦꯟꯁꯨ ꯄꯥꯏꯔꯦ ꯍꯜꯂꯣ ꯀꯅꯥ ꯍꯦꯟꯊꯣꯏꯕꯅ ꯁꯤ ꯕꯤꯖꯦꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯅꯥꯅꯣ ꯑꯩ ꯍꯦꯟꯊꯣꯏꯕ ꯅꯤꯍꯥꯒ ꯈꯪꯅꯖꯕꯅꯤ ꯑꯗꯣ ꯁꯣꯝꯁꯦ ꯅꯤꯍꯥꯒꯤ ꯐ꯭ꯔꯦꯟꯂꯣ ꯀꯅꯥꯅꯣ ꯉꯁꯥꯏ ꯅꯤꯍꯥꯒ ꯑꯩꯒ ꯂꯦꯞꯃꯤꯟꯅꯕꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯀꯣꯜ ꯇꯧꯔꯛꯑꯝꯕꯗꯨꯗ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯕꯤꯖꯦꯟꯅ ꯈꯨꯝꯃꯦ ꯚꯥꯏ ꯍꯦꯛꯇ ꯀꯧꯖꯔꯒꯦ ꯚꯥꯏ ꯑꯩ ꯅꯤꯍꯥꯒ ꯈꯪꯅꯕꯅꯤ ꯅꯤꯍꯥꯒ ꯑꯩꯒ ꯈꯪꯅꯔꯛꯄ ꯆꯍꯤ 4 ꯁꯨꯔꯦ ꯑꯗꯣ ꯚꯥꯏꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯦꯟꯊꯣꯏꯕꯅ ꯈꯨꯝꯃꯤ ꯆꯍꯤ 1 ꯐꯥꯔꯛꯀꯗꯧꯔꯦ ꯕꯤꯖꯦꯟ ꯍꯥꯏꯔꯦ ꯚꯥꯏ ꯑꯩ ꯅꯤꯍꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯚꯥꯏ ꯑꯩꯁꯨ ꯃꯥꯒ ꯈꯪꯅꯕ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯀꯠꯊꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥ ꯑꯃꯗꯤ ꯇꯥꯈꯤꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯆꯠꯆꯈꯤꯁꯅꯨ ꯑꯩꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯗꯤ ꯑꯩ ꯇꯧꯖꯅꯤꯡꯗꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯁꯅꯨ ꯍꯣꯏ ꯚꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯤꯍꯥ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯍꯦꯟꯊꯣꯏꯕꯅ ꯈꯨꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯐꯥꯎꯅꯔꯁꯤꯀꯣ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯊꯣꯏꯕ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯍꯦꯟꯊꯣꯏꯕ ꯕꯤꯖꯦꯜꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯏ ꯍꯦꯟꯊꯣꯏꯕ ꯕꯤꯖꯦꯟ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯄꯥꯏꯔꯗꯨꯅ ꯍꯦꯟꯊꯣꯏꯕꯅ ꯍꯥꯏꯔꯦ ꯚꯥꯏ ꯕꯤꯖꯦꯟ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐꯣꯟ ꯄꯥꯏꯔꯕꯅꯤꯅ ꯅꯤꯍꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯒꯦꯀꯣ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯏꯔꯣ ꯕꯤꯖꯦꯟꯅ ꯈꯨꯝꯃꯤ ꯍꯣꯏ ꯚꯥꯏ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯅꯤꯍꯥꯅ ꯀꯣꯜ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯍꯦꯟꯊꯣꯏꯕꯅ ꯀꯟꯐ꯭ꯔꯦꯟꯁ ꯊꯥꯕꯗ ꯕꯤꯖꯦꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯤꯍꯥ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯍꯦꯟꯊꯣꯏꯕꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯗꯨꯕꯨ ꯅꯤꯍꯥꯗꯤ ꯐꯣꯟ ꯀꯛꯊꯠꯈꯤ ꯍꯦꯟꯊꯣꯏꯕꯅ ꯚꯥꯏ ꯕꯤꯖꯦꯟ ꯅꯤꯍꯥꯗꯣ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯑꯃꯨꯛ ꯇꯧꯒꯦ ꯄꯥꯏꯌꯨꯀꯣ ꯚꯥꯏ ꯇꯧꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯅꯤꯍꯥꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯅꯤꯍꯥ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯑꯃꯨꯛꯁꯨ ꯀꯟꯐ꯭ꯔꯦꯟꯁ ꯊꯥꯏ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯅ ꯅꯤꯍꯥꯗ ꯍꯥꯏꯔꯦ ꯅꯤꯍꯥ ꯅꯪ ꯅꯨꯄꯥ 2 ꯈꯪꯅꯔꯝꯕ ꯉꯁꯤꯗꯤ ꯕꯤꯖꯦꯟꯁꯨ ꯑꯩꯁꯨ ꯃꯊꯥ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯪꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯪꯒ ꯅꯨꯡꯁꯤꯅꯖꯔꯣ ꯑꯅꯤꯃꯛ ꯀꯣꯏꯕꯗꯤ ꯌꯥꯔꯣ ꯑꯄꯥꯝꯕꯗꯣ ꯈꯟꯗꯨꯅ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯣ
ꯇꯟꯖꯥꯗꯨꯗ ꯕꯤꯖꯦꯟ ꯍꯥꯏꯔꯦ, ꯅꯤꯍꯥ, ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯥꯏꯌꯣ, ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯤꯍꯥꯅ ꯈꯨꯝꯃꯦ, ꯅꯨꯡꯁꯤꯗꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩ ꯅꯪꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯇꯃꯣꯌꯥꯏ ꯈꯛꯇꯅꯤ, ꯑꯩ ꯇꯃꯣꯌꯥꯏꯕꯨ ꯅꯨꯡꯁꯤꯌꯦ, ꯇꯃꯣꯌꯥꯏ꯫ ꯅꯥꯀꯟꯗ ꯍꯦꯟꯊꯣꯏꯕꯁꯨ ꯅꯤꯍꯥꯒ ꯂꯥꯞꯅꯔꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯅ ꯅꯤꯍꯥꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯦꯟꯊꯣꯏꯕꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯇꯨꯅ ꯇꯃꯣꯌꯥꯏ ꯀꯧꯔꯛꯄꯗ ꯀꯞꯀꯦ ꯇꯧꯖꯔꯝꯂꯕꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ, ꯇꯥꯏꯌꯦ꯫ ꯅꯤꯍꯥꯅ ꯃꯈꯥ ꯇꯥꯔꯦ, ꯇꯃꯣꯌꯥꯏ, ꯑꯩ ꯇꯃꯣꯌꯥꯏꯗꯒꯤ ꯂꯥꯞꯊꯣꯛꯂꯣꯏꯌꯦ, ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯕꯤꯖꯦꯟꯁꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯗ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯔꯛꯏ, ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯕꯨ ꯕꯤꯖꯦꯟꯒꯤ ꯑꯋꯥꯕꯗꯣ ꯍꯦꯟꯊꯣꯏꯕꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯅ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯁꯣꯏ ꯁꯣꯏꯗ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ꯫